Yan hanamaktada mangan media bu yang biri ba nungsi jarabai sin naw sing puna mapu. Ekoi bukan ni mapu Prabhu Yesus Kristus ki mingda ikai kumna butcha duna mangan media ye hos wajari ba Nobo Kumar kai samna puna mapu kurum jari. Ngasigi nimita Prabhu Yesus Kristus ki in lebi kraba ipa ipal ima ibel ichuni naw aduga irup ipiza amadi irikai puna makta laibiri ba nungsi jaraba mapu imugi ina sengdok krabisi naw sing puna mapu amukka hanasu kurum zabani. Ngasigi nimilasida mapu ibungona Thongjan biduna numit kunganit humdoini changakpa 23 numit kul humdoini changlakpa sigumlaba mangan mediana chinjaba Nahasinggi Aphaba Wapaogi Khonjel gi numit kungu humdoini suba numit asida ikai khumnabada matik charaba ekhuigi thogol tobinajariba masamaksi kumbidagi aduga hoji hoji moirang pansangda Maitai Baptist Association ki makhada ibu maki thogol tobiri mahagasi taseng nama maki thogol tobigi punsida yana choba thodang ama lawiriba nungsijaraba aigede sinuki member oizariba to yana nungsijaraba koigi ichininaw iboyaima dagi mapu ibungi wahi tanana ba ngasini midanga sida thorang tominasi mahana ngasini milasida ngarang ni mitta mapu ibungona sebok singbu aduga tongan ba mapu ibungona tongan khandokpagi moong adu angakpa thabak topagi moong ngarang midang taminakre aduga sini minasidadi mapu ibungona angakpa thabak tawribasigi maram karigino haibase khangin gadori maram adu ngasigi midang asida mayam punamak prathna galona ngasigi midang asi ikai khumnabda matik charaba nungsijaraba aikugi thawgalloi ibuyamada matamasi ai amuk kana sinasage ibuyamana matamasi hojik akoi lominashi matam pijari Ihan han mamaktada ekhoibu sembiba nongthok nongkha anigi mapu ibungobu kwaidai hana wangul thawchari adu loinana ngasi gi numitta biwar oina laibikraba ojasing ekhoi silnaw ekhoi kerol irai ikai ramdam Manipur lamdam asida laibire pumnam puso ayakna mangan media 2 gi thongdagi nolokna ikai khumnaba utchawa loinana kurumjari ngasigi numit asida asigumlaba kunhumdoini suba numit asida ayakpu host oina pubiriba laibiriba koi ojanobo angan media 2 mahakna platform asibo sinbi duna mayamda Nahasinggi damakta Aphaba sandokna damakta asigumba platform ama mahakna sembiba asigi damakta su haraw pungdokjari aduga loinana ngasigi numita ayakna ngang jagadori topic adudi Nahasinggi Aphaba gi Khonjel da ayakna ngang jagadoni masida topic oina laijabasi Jesu gi angakpa thabak singna khanghan ningliba sing hain ihan hanbo oina ayak topic asida sangdinge mamangda Bible dagi wahi amma khaktang mayamda pathokjage mathina iba Aphaba pandup tarani thoige pada ponipan sida ikoi amuktang yengminasi tarun sung aina isorgi thawai gi mapana butsing mut tan thoklaba adu oirabadi isorgi laibakna khoida laklabani pathoktuna takraba isorgi wahi tajakraba punnam ki thakta isona nahungna bor pinu oisanu aujikti hak isorgi mafamda sangjage thagachari taibanglamne sembiba matam khudingmakta aikoyu api senbiriba haujik mi pungja asidasu alai nanai tolabana Prabhu nahaki wahi manga tara dang haidok jagadaba si Prabhu nanai gi sindo laiton dagi ohanbigano adu Prabhu Isor nahaki thawaina nanai gi sindo laiton sinna biduna
amadi pukning wakhal nahak sinabiduna Prabhu ai thawai seng mana sokpiu haina nakin famnan injeri maramdi nanai wahidi mapung phadabani nahaki wahidi mapung phawani Prabhu baibungo nahaki yabiba wahi oiduna Prabhu tajagadaba koi khuding makita thawai gi bor phangjo nghanbiu bor pibiyo mi punnamuk Prabhu na thaujan bi han ingam ngamba hen henba pap tagi hendokping pu Prabhu Jesus Christ minda nijari amen yam nungaijai isorna asigum asa matam asi aingonda pibi bani haibasi khallubada isorbu hainingai leitana kwaidai hena wangwada thagachari araw pongdokchari ngasigi asigumba hingliba taibungpan asida aikoi khudingmakna khangi aikoi khudingmak uri madudi karino aiba matamda aikoi miyoi basi ai mi ama oiba targadi aihak asi karigumba khara thabak inkhang natraga karigumba law ubo oisunu natraga hingon koibo oisunu natraga rikso thob oigera mahakit sinpham amamdi loina laini asigi phibamda aikoina laiba matam asida aikoi si aikoi ai isana isa sibu masak taksai asum tawna aikoi su aikoi gi punsida aikoi gi tongan tongan ba thodok-sing aduga aikoi hiram sing aikoi punsi thengnai pumnamak sing ase aikoi thengnaminari tabang pansida awa polum pubasa thabak wana suwasa haina aikoi bible da su kangi adui maramna aikoina tawjariwa thabak sing ase mase aikoina ngamnana bu hotna ringi matam asida aikoi marakta amuk yasalakpa matam hek laktaba natte adu mathok wathok kariguma thok matamda aikoina adugumba crime natraga aikoi problem kaya adubu solve tawnana bidamakta ni haiduna aikoina kanagumba laikai machin tongba natraga kalpki aikoi tongan ba maibel sing oirosu natraga court yauna aikoi ka matamda upil sing tanai tongan ba adumaina mai magi ngamja matung ina thabak thoram sing asi loina pangthoknai aduna karima thogdo ama thokpa taragadi ai hak na adugi madugi solve to tawbu ngamba mi aduda ai hak na naksinjaduna wa tanai masung adugumba problem adugumba crime adubu solve tawduna compromise tawduna madubu loisinna ba waroisin purok pa yana widamakta ikot namini aduna masida ai hak na lakningliba point di karino hay matamda aikoi khudingmak sing asi mapung phaw ama phawba natte haibasing maramdi amana amagi damakta pangnaba amana amagi damak nai oino haina isorgi wahaina mayek seng iduna lairam wahai bible da adugi maram na suni haibase aikoina haiman mathok loi haina haidok sage aduga masida ehakna karigumba asigumba crime natraga problem ama thorko matamda asigumba angam athau natraga mi masak thokpa masak naiba mi ama aikoi tanaba yamna darka lai haibasini aduna mahakna karigumba masak naiba natraga adugumba mi masak khangba kalapki lusingba natragana aikoi tongan ba aikoi hojik pudi maira paibi leitre adu maira paibi amaromda amuk lai mai ben sing asu tawbu ngamba lai do hojik aikoina tongan ba aikoi government ki department sing desu aikoi lairi wayen bagi pai pomnong sing asi police na singba aikoi lairi pomnong sing asida aikoi tanaba chatle aikoi thabak aikoi crime adu solve tawba yana bidamakta adumain tawna aikoina chatpa matam sida police
ki mamangda kanagumba ama lepkadori madugi leppinaba misak adu karigumba isam chamba karisu thabak tawdaba karisu oidaba amana ngangluba oy taragadi hanglakpa yai nahak kanano nahak kari oribage haina soidan hangbam thoi asigumba wahang ama hanglakpa matamda aikoina asuki matik aikoida karigumba aihakna karisu pham paidaba isam chamna aikoina lairamba mi oiba targadi madugi problem do solve toba ngam khidabana ayamba oibe yai haibase aihak han mamukta thamjage masigi maram se pusilapui maram se masigi maramdi ibungo Jesu Kristana hinglingi matamda mahakna tawbi khiba thabak mahakna tawbi khiba activities mayam asigi asinasu aikoida takpi bado maha asik kanano haibase aikoida takpi aikoida khanghan inglibase mahakna khanghan inglibase aikoida maha asik kanano haibase mahakna aikoibu mayak sengna khanghan ingban adugi maramna mahakna aikoina wi mathida so aikoin u phangi kari haina haibage haibu nongma Prabhu Jesu Krista ga sebok singa khaktang laiminaringida mi singna ayu kanani haina bage hai aduda makoina hai mi singna bungobo John baptized to be John ni hai aduga Elia ni ham amu hai adu na khoine di ayu kanani haibage Krista ni hai maduda Peter na phongdok pi khiba ibungon hakti Krista ni hai madu mi kanada su haidok pa yade ko haina makoina Jesu Kristana sebok sing aduda sinabiram aduga matam aduda adugumba aduk chawba koi thabuk tongan ba koi tawamdaba thabuk kaya ma ibungo Jesu Kristana tawbi khibasisu mahaki ming adumakna adum masak takcharabani habase ya ahanmada thamjage maramdi Krista habasi isorgi thawai isor dagi oirakpani adu taibang mioi bagi sadong oina laiba sina Jesu Kristani haina aikoi shastra sida mayak sengna aikoi da tambi adu mi 100% mi 100% isor oibani mahakse adu maramna aikoi na mahum tongan mada aikoi u phange mahakna tongomdawa thawak sing asida amamam tang oine yenglaga su mahakna phongdok pirambase mahakna taibang pan mioi punna maki papu pubiba ngami kokpiba ngamba isoni haibase mahakna utpi khiba mafam ma ya haidok sage mathi pandu mapan pada amadagi nipan asida su aikoi u phangi mahakna masida aikoi u phangbase mi singi papu mahakna kokpiba ngamba masida ulle nahaki pap kokpire haibaga nahaki anaba pharo haibaga kanan hena laibage hai Prabhu Jesu Kristana haibas aduga mafam mada muk yang matamda mahangna taibang pan ba mioi ba khudimak sing ase papi ironungda laikraba amasung saitan gi bondage manungda aikoi na di khangdaba yai aikoi taibang mioi bagi mitna nakong na di ta daba udaba yai adubo isor na di aikoi gi thawai da khanghan biba amalai madudi karino haiba matamda aikoi da karigumba Prabhu Jesu Kristana aikoi bu mahaki ina laibi khidaba mi oiba taragadi maha asi kadai da laibage haiba bu mahaksi Saitan gi bondage aduga Saitan gi chain duna phajil thamme adumai tawna masigi se aikoina isor gi wahai dagi aikoina paraga khange maduna Luke ki pandu 19 pada
tara tarukta ikon u phangdo madu sahi taraga nipan chupna manam polaga lengkhat kangkhat pangamdana laibi nupi masa amada madugi sakhi adu ukhi masigi mahaki anaba fahanbi khiba adugi duda Prabhu Yesu Krista na phongdok pibani mahakpu karigi damakta anaba fahanbi mahakpu asigumba phibamda yamna wana manam polaga lairami se karigino hain mahaki sebok singna paw hang maduda Prabhu Yesu Krista da hangi ibungo mahakna tawbagi karigumba ayol aran karigumba khara tawkhiba laibra natragana mahaki mapa pusingna asigumba fattaba ayol aran paw kayama tawkhibagi mahakpu asigumba phibamda laihanbiramra haina hangban adugi matamduda ibungo Jesu Krista na kari haina pakhumbi natte pumnama adu natte mahakti isorgi matik mangan mahaki maramna isorgi matik mangan phongdok nanawidamaktan maramdi karino Prabhu Jesu masamakna aikoi miyoibu paptagi amasung saitangi yoling phalangdagi aikoibu madubu thadat piduna madubu thugai biduna mahaki ina laibiba ngami haibasi madura utpibu mahaki thabak sida mahaki tawamdaba thabaksing asidagi aikoina mathang aikoi lokhalago yengminarko matamda aduga mahakna asuki matik aikoida nungsibu utpibase afam jaga amadasu amulai mahaki tawamdaba thabaksing sina utlibase mahakna aikoi miyoiba asuki matik nungsibu pa kanagumba mi nupa natraga nupi natraga miyam oiba yai pumnamakta mahakna yamna nungsiba poklai madu mahaki panduk taruk pada kuntra mari aduga kuntra tareta ikoina adum maduda phongdokpud u phangne maduda mi lising manga mahakna pijakhibane madu mi lising manga adu mahakna amdongna pijabikhibage haibase aiha haidrugsu madu aihak samjanjarake haibadi matam asi yam tienbagi maramna mahakna masi tawbikhibagi maramse masi ibungo Jesu Kristana aikhoidasu tawhaningba kaya amalai adubo aikoi miyoiba si kaya matik isordagi sonbage haibase masida u phangman mi lising mari pijakhiba matamdadi Prabhu Yesu Kristana adum sebok singda karisu hanglamde adubo madugi mangara mi lising manga hek pijaba numit adudadi Prabhu Yesu Kristagi sebok mahaki sebok singda hang nakhoina makhoibu pijabiyo hai maramdi lamhangni masi lamhangni aduga masida sana thaknabo karisu leite haibase ibungona su khangi adu khangna mahakna karigidam hanglibane haibase maramdi miyoiba ni haibase makoi masana khangjasanu haibane adugi maramna seboksing adudasu mahakna hangkibane nakhoina mising asibu nakhoina pijagadabane hai aduga Peter dasu mahakna yengo kaya matik nungsibibage haiba matamda tabang panbada laiba miyoiba khudingmakse masi isorna asuki matik nungsibi haibasi utpani maramdi Peter masamaktasu Peter nahakna aibu nungsibra haibase ahumlak hangmana adugi matamduda Peter na khangma ngamlaktre maduda ibungo nahakna khangbi aihakna ibungo nungsi haibase haiba matamduda aihaki yausingbu pijau thau hai
ahaki yaw singbu selu ai adumaina ai yaw singbu thakpiu hai masida haibibse aduna pijabagi matang sidasu isona angakpa thabak singsi adum ekoida tambibane sumai tawna aduga makoi thajabase maru oina masida ulliba angakpa thabak sin ulliba si maramdi sebok singi marakta thajaba phattaba hai asugumba mayam ama laire masi mayam si strong oina naba solamba mayam si thawairamda solamba ibungoda thajabada gi lamuk nagadawba kaya ama lairiba mayam si mahang ubi maramni asugumba sing asi mahang angak khudam sing asi utpiban aduga loinana ayhak loisilak poina ma aikoi Lazarus hingatpiba masi ibungo mahak se aikoina khang mahak masama tantabu hingat pide adubu mi singbu su mahak hingat piram habisi ayhak na haidok chanin se madu aikoina Lazarus ki punsida mahaki history da su aikoin u phange mahaki thaudokta nuit marini supna mahak se mongpham manungda patlaga pumma manam nam thirabane ado Lazarus na hawgalo thoro hai matamda mahak se phina pulamba thawni yasalamba chong thorok pi ado thorok matamda mache Mariamna changsalaga do mai tawna loine lok thokpiraga do man mahak se mayamda sakhi pi hiun matamduda kamai tawge habada Mariam ni tung ilakhiba Jesus Christ gi manakta chatlibane habase Mariam si chatlibane habase apa sajaningba sastrik oja sing adu sadhu kisim mayam adu maduna de khangya tuna tung ilakhiba makhoi ayamana Jesus Christ numittuda thajaki amasung ibungo lawsinjaki aduga makhoi ani ahum khakna chelaga wayal thauda mapuda asumai thoe thaudok se sumai tawre hai matamda Jesus Christ asukki mati kalaki mahakpu cross the pangting hatna vida makoi thaurang makoina thaurang tawkiban sumai tawna aikoi bai isori wahai sidai aikoi u phang asum angak thabak sing asina aikoida aroi boin haidok chanin masem Jesus Christ masamakse ngasai aikoi kanagumana aikoi masak na mi oidaba taragadi aihakna mi kanagumagi daita natraga solve tawbiba natraga aikoi problem ama crime ama solve tawba matamda madu kaisu oithokloi habisi mahakna masana puriba daita sing ado adum launaba ngaktani aduna Prabhu Yesu Christ di aikoi gidama kana oiribage habise masida aihak laksage aduga ayak matam silo sinjage maha asi koina khangi Timothy da aikoina u phange as Timothy pandu taru pada tara manga dasu adu Revelation gi pandu taret pada tara mari tara mapan dasu King of Kings Lord of Lords sai aduga doctor mahakti doctor singi doctor ni maiba singi maibaren aduga Prince of the Peace aduga High Priest amasu oi Prince of Peace ingthabi ningthauren aduga High Priest aikoi damakta isorda wanom biba mapu wanom biba ngamba aikoi damakta sengdok nanabi damakta isorda matang khudingmakta aikoi gi damakta thau katpa ngamba adumba mahak masamak su aikoi gi damakta papi usil oina sibiba ngamba aduga mahak masamak na sibi khibaga loina pap pumnamu pubiduna amuk humni suba numit hingat piduna aikhoibo aikoina laigada mafam fawda mahakna amuk hingatlaba matung aikoi numit yankhaini suba numitta mahakna muksarga kadring matamda mahakna haibiram madugi numit tumaktada sorry 40 days
mahak leirame adugi matamduda haibiramani kari hain haibi bagi haibu aihakna nakhoigidamak mafam tawrang to satlibani aduga aikhoigidamakta adumba pangbiba mapu adu tharakani hai aikhoigidamakta comforter adumba comforter adu kadai dagino sordagin madu lakpa matamda aikhoina khang bible da isorbu asukmati hana aikoi sida lairamba miyoiba amasung isorga isor so oiba miyoiba su oiba 100% lairamba adugi matamduda amukka hen matik mangan chawhallaga phamban thakta isorgi ye thangmada laikram matungda 50 days su nimita thwa sengmana laktuna adumba angakpa thabaksing pangal son tharaga lairamba ma tokhai taraga lairamba mayamdo kiraga lolaga lairamba mayamdo adumba ani su mathak thangba ka aduda koi mark ani mathak thangba ka aduda koi u phangdo thwa sengman lakpa matamda makoina asukki matik pangal phangjakhibani adumba isor aikoibu kanbiba khaktana tana mahaki matik mangan busu tabung pansida utpiramba amasung mahak masamak asi kanano abase aikoida takpiramani aduna haujik se maha asi kana karamba phibamda laibage habasini karamba stage ta mahak laibage habasini amuk haidok chaningse maha asi above all power aikoina masida u phangmase madu Michael Smith akoi u phangmase Michael W Smith na iba adum mahang sakpa isay adumba above all power above all hai maduda aikoina ta matamda su u phange adu tongan ba Bible gi verse sing da su ayakna hui above all power habsi kadaida u phang bagi hai matam mathi pandup tara kunipan pada taranipan da su aduga above all kingdom Ephesiagi ama gi kun tagi kun mat khoida akoi u phange above all nation pumnamak sing adu above all creature aduga above all kingdom pumnamak sigi mathakta mahakna hauji palaga laibiba ibungo aduni habse akoi mayamna khangmina bu loinana hakna haidok chening mase aroibada ibungo Jesus Christ gi angakpa thabak sing asina utpi base masina aikoida khanghan ningli base mahak masamuk si karamba mafamda lairibage mahak si karamba pham pairibage karamba tawungam misakno karamba isorno haibase mahak masamukna uthok sei habase haidok seraga takraba pumnam ki thakta amasung haidokraba ya ki thak mapa naida bor adu pinabi oirsano hojikti matam asi amuk aikoigi host oibiriba oja ikai khumna jariba oja nobogi khutta tamasi amuk sinajage. Thank you yam thagatchuri yam haro phunukchuri ngasigi thawal tawbiri base hojigujima Meitei Baptist Association gi makhada missionary na thabak subiriba aikoi oza L iboyaima meitei ni mahaka se hojigujima ibong market thawal tawbiri masamak theology namani ibong mahaki wahi phachana thambibagi dama nucleatna thagatchuri amadi haro phunukchuri adu golona ngasigi nimita oza sna thambiramba wahi singi manungda khara khangtuna mayamda aroibagi thamjaningo phum khadadi karino haibada Prabhu Jesu Christ nang pathabak tawrambada koi khangan ningibade Mahakti above all. Mahak se 100% mapui bungo isori haibase mahan utnanaba. Aduga mahakna miyibabu kayagi matik nungsibiba isoramana isorna miyibabu kayagi matik nungsiba kayam concern tawbiba kayam akuibu mahana ngakpi senbiba pambano haibado isorama oina mahakna magi matik mangan magi matik mugun punamak to anga pathawak tawbusina taklambani haiba yamna samlappa wafam tela matama thabibigi damakta nasi speaker bungum create thagatchuri ro phundoksari adolena nasi YouTube lo sanjadringe program lo sanjadringe live lo sanjadringe ma yamna khangan dilma madi kaino habu nasi gi midang nasi da koina hijading ba madi karino habu hayeng nimita pung 3 makhai dagi 9 makhai phawda aikoi nusjarabi aikoi isan gloriano puibu thagat pe sei pung kai ma sakani adugi matungda yamdi kai khunda matik charaba
Oza Ranjit Ojima, What Minister Haiba, Wealth Minister Gi, Reform Trust Ki, Atoma Todang Pubiriba, Northeast India Gi, Coordinator when a Tabak Tobiriba, Ibumaki Tabak Subiriba, Ojima Turada, Total Tobiriba Mahana, Lapnama Pamadagi, Ibumaki Pox no Pirkani, Mayam, Soyden Yang Bio hanging me down Punter and Makai, Kawigano, YouTube, Mayam Punamagim, Tagataring Madi. Mayangi Pratnaya Pana, Anova Handuksava, Mangan. Manipuri Christian media gi YouTube asi hujikti 300 matata laikre masi punamak mayamgi share tobi mapanani in haijaki badani ngasigin mita sadukro pa asiku like tobiu hangdoktuna like tobiu YouTube ta like tobodo isor nangi wapau to da yajare haina ina like tobani taimum panbagi like tobaga aikogi isor thajaba misingi thawgaloi singda like tobaga yamna khene maramdi ibona ki wahida hak taseng namak chau yajare haibadani adugo share Ibu mahang na hai satuna pop sando chatpang ngamdraga so ngasigi nimita sandok ni YouTube ase share tawbiyo mi ani homda share tawbiyo madu ibu market thawgol ni aduga lorena madu share tawbu khatana tana ibu mahaki achugum laba wahai singa se ta phangna na ba malem pikhi de ta phangna na dangta subscribe tawbu hai base taseng na masi koi media gi aikoigi asugum mangan media na thamjari ba pandap masim pung phan bibani khanbada thagat trabani mayam tobiri hena tobina na ba ngasi niminasda YouTube asigi loisanjadringai like loisanjadringai da khudong salo haidening mani haying pung 3 makhai mayam punna ngai mina singa siga wanadi mangan media gi YouTube ta thaba live matang loisanjagi